ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯃꯉꯥꯟ ꯇꯣꯡꯕ꯭ꯔꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯕ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯈꯨꯠ ꯊꯥꯕꯤꯔꯛꯄꯅ ꯁꯂꯥꯏꯉꯥꯟꯕ ꯈꯨꯃꯟ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯁꯤꯕ ꯊꯋꯥꯏꯁꯟꯅꯕ ꯑꯃꯥꯏꯕ꯫ ꯋꯥꯔꯤ ꯑꯁꯤ ꯀꯔꯤ ꯀꯝꯗꯧꯔꯛꯄ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯋꯥꯔꯤ ꯑꯁꯤꯕꯨ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯅꯤ, ꯅꯤꯡꯊꯝꯊꯥ ꯅꯛꯁꯤꯜꯂꯛꯄꯒꯤ ꯏꯪꯕꯗꯤ ꯈꯔ ꯏꯪꯅꯔꯛꯂꯕ ꯃꯇꯝꯅꯤ꯫ ꯃꯌꯥꯝꯁꯨ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛ ꯇꯣꯛꯅꯔꯗꯨꯅ ꯐꯃꯨꯡꯗ ꯇꯨꯝꯕ ꯆꯪꯅꯈꯤꯔꯝꯃꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯌꯧꯔꯛꯂꯕꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯂꯩꯔꯛ ꯈꯨꯜꯂꯛ ꯐꯥꯎꯗꯨꯅ ꯅꯨꯄꯤ ꯑꯃ ꯇꯦꯡꯊꯥ ꯇꯦꯡꯊꯥꯅ ꯀꯞꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯌꯨꯝꯗ ꯂꯣꯏꯅꯔꯤꯕ ꯍꯨꯏ ꯑꯌꯥꯝꯕꯁꯨ ꯀꯞꯄ ꯍꯧꯔꯛꯈꯤ꯫ ꯇꯥꯇꯣꯟ ꯇꯨꯝꯂꯝꯕꯗꯒꯤ ꯃꯃꯤꯠ ꯑꯗꯨ ꯁꯤꯡꯂꯗꯨꯅ ꯀꯞꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯕꯨ ꯃꯨꯟꯅ ꯇꯥꯔꯝꯃꯤ꯫ ꯀꯞꯂꯤꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯆꯤꯟꯗ ꯂꯧꯁꯤꯟꯐꯝ ꯈꯪꯗ꯭ꯔꯕ ꯋꯥꯍꯩ ꯈꯔꯁꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯇꯧꯔꯤ, ꯑꯗꯨꯕꯨ ꯂꯧꯁꯤꯟꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯇꯥꯇꯣꯟ ꯃꯅꯥ ꯑꯗꯨ ꯊꯥꯡꯒꯠꯂꯒ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯅꯤꯡꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯀꯞꯂꯝꯕ ꯈꯣꯟꯖꯦꯜ ꯑꯗꯨꯁꯨ ꯂꯦꯞꯈꯤꯔꯝꯃꯤ꯫ ꯇꯥꯇꯣꯟ ꯃꯁꯥ ꯑꯗꯨ ꯏꯉꯛ ꯉꯛꯅ ꯑꯗꯨꯃꯛ ꯇꯨꯝꯕ ꯑꯃꯨꯛ ꯊꯦꯝꯈꯤꯔꯝꯃꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯇꯥꯇꯣꯟ ꯃꯥꯒꯤ ꯁꯟ ꯃꯌꯥꯝꯒꯤ ꯁꯖꯤꯛ ꯐꯥꯜꯂꯨꯒꯦ ꯈꯟꯅ ꯑꯉꯟꯕ ꯑꯌꯨꯛ ꯑꯗꯨꯗ ꯕꯣꯔꯥ ꯑꯃ ꯄꯥꯏꯔꯗꯨꯅ ꯂꯧꯕꯨꯛ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯤ꯫ ꯑꯌꯨꯛ ꯑꯣꯏꯕꯅ ꯂꯩꯆꯤꯟ ꯀꯌꯥꯁꯨ ꯃꯤ ꯃꯁꯛ ꯎꯗꯕ ꯃꯈꯩ ꯂꯩꯆꯤꯜ ꯑꯗꯨ ꯊꯥꯡꯂꯤ꯫ ꯇꯥꯇꯣꯟꯁꯨ ꯃꯈ꯭ꯋꯥꯡꯗ ꯀꯤꯔꯤꯕ ꯈꯨꯗꯩ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯃꯉꯛꯁꯝꯗ ꯌꯦꯠꯁꯤꯟꯗꯨꯅ ꯏꯁꯩ ꯃꯆꯥ ꯑꯃ ꯁꯨꯔ ꯇꯥꯗꯅ ꯂꯥ 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 ꯍꯥꯏꯅ ꯉꯪꯂꯗꯨꯅ ꯂꯥꯛꯂꯤ꯫ ꯂꯧꯕꯨꯛ ꯌꯧꯔꯝꯗꯥꯏꯒꯤ ꯃꯆꯤꯟ ꯑꯗꯨꯋꯥꯏꯗ ꯎꯄꯥꯝꯕꯤ ꯈꯔ ꯌꯥꯝꯅ ꯍꯧꯕ ꯃꯐꯝ ꯑꯃꯅꯤ꯫ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯇꯥꯇꯣꯟ ꯃꯁꯥꯗ ꯍꯩꯅꯗꯕ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯇꯤꯒꯤ ꯇꯣꯏꯅ ꯆꯠꯄ ꯃꯐꯝ ꯑꯃ ꯑꯣꯏꯕꯅꯤꯅ ꯀꯔꯤꯁꯨ ꯈꯟꯖꯤꯜꯂꯨꯕ ꯇꯧꯗꯅ ꯆꯠꯐꯝ ꯊꯣꯛꯄ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯂꯥꯟꯊꯣꯔꯛꯄꯒ ꯄꯥꯏꯔꯛꯂꯤꯕ ꯕꯣꯔꯥ ꯑꯗꯨ ꯎꯈꯣꯡ ꯑꯃꯒꯤ ꯃꯅꯥꯛꯇ ꯊꯝꯗꯨꯅ ꯊꯥꯡꯒꯣꯜ ꯑꯗꯨꯅ ꯁꯖꯤꯛ ꯍꯅꯧ ꯀꯌꯥ ꯂꯧꯔꯤ ꯑꯗꯨꯗ ꯍꯧꯔꯤꯕ ꯑꯗꯨ ꯐꯥꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯇꯥꯇꯣꯟꯒꯤ ꯃꯅꯥꯗ ꯅꯣꯛꯄꯒꯤ ꯑꯄꯤꯛꯄ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯝꯃꯤ꯫ ꯇꯥꯔꯤꯕ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯂꯧ ꯂꯥꯛꯄ ꯅꯨꯄꯤꯁꯤꯡꯅ ꯅꯣꯛꯄ ꯑꯣꯏꯔꯝꯅꯤ ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯊꯧꯁꯥꯗꯅ ꯁꯖꯤꯛ ꯑꯗꯨꯕꯨ ꯐꯥꯜꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯊꯥꯡꯂꯝꯕ ꯂꯩꯆꯤꯜ ꯑꯗꯨꯁꯨ パꯊꯔꯛꯂꯦ꯫ ꯑꯔꯥꯞꯄ ꯑꯃꯗꯤ ꯑꯅꯛꯄꯗ ꯆꯠꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯔ ꯈꯔ ꯎꯕ ꯍꯧꯔꯛꯂꯦ꯫ ꯇꯥꯇꯣꯟꯅ ꯁꯖꯤꯛ ꯑꯗꯨ ꯈꯔ ꯐꯥꯜꯂꯒ ꯕꯣꯔꯥ ꯑꯗꯨꯗ ꯈꯔ ꯍꯥꯞꯆꯤꯜꯂꯤ꯫ ꯁꯖꯤꯛ ꯑꯗꯨ ꯍꯥꯜꯂꯤꯉꯩ ꯎꯊꯛꯇꯒꯤ ꯀꯔꯤꯒꯨꯝꯕ ꯃꯍꯤ ꯈꯔ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯀꯣꯛ ꯑꯗꯨꯗ ꯇꯣꯞ ꯇꯣꯞ ꯂꯥꯎꯅ ꯇꯥꯔꯛꯂꯤꯕꯗꯣ ꯃꯈꯨꯠ ꯑꯗꯨꯅ ꯄꯥꯏꯗꯨꯅ ꯌꯦꯡꯂꯨꯏ꯫ ꯏ ꯉꯥꯛꯇ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯏꯉꯛ ꯉꯛꯇꯨꯅ ꯃꯃꯥꯏ ꯑꯗꯨ ꯃꯊꯛꯇ ꯌꯦꯡꯂꯨꯏ꯫ ꯑꯗꯨꯕꯨ ꯎꯊꯛ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕꯤ ꯅꯨꯄꯤ ꯑꯃ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯝꯃꯤ꯫ ꯇꯥꯇꯣꯟ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯏ ꯅꯨꯄꯤ ꯑꯗꯨꯒꯤ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ꯫ ꯇꯥꯇꯣꯟ ꯑꯗꯨ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯁꯖꯤꯛ ꯑꯗꯨ ꯂꯩꯃꯥꯏꯗ ꯊꯥꯗꯔꯝꯂꯒ ꯀꯟꯅ ꯆꯦꯜꯂꯛꯈꯤ꯫ ꯀꯔꯝꯅꯗꯤ ꯀꯤꯔꯣꯏ, ꯃꯁꯥ ꯇꯪꯈꯥꯏ ꯃꯩꯅ ꯆꯥꯛꯂꯕꯤ ꯃꯃꯥꯏ ꯑꯗꯨꯁꯨ ꯂꯧꯁꯤꯟꯐꯝ ꯈꯪꯗ꯭ꯔꯦ꯫ ꯁꯦꯠꯂꯤꯕ ꯏꯜꯂꯤꯕ ꯃꯐꯤ ꯑꯗꯨꯁꯨ ꯅꯥꯇꯩ ꯏꯆꯥ ꯆꯥꯗꯅ ꯂꯩꯔꯝꯕ ꯑꯗꯨꯗꯗꯤ ꯀꯤꯈꯤꯕꯅꯤ꯫ ꯇꯥꯇꯣꯟꯅ ꯏꯄꯥ ꯄꯥꯈꯠꯅ ꯆꯦꯜꯂꯛꯄ ꯑꯗꯨꯗ ꯈꯨꯟꯖꯤꯟꯖꯧꯈꯤꯕ ꯈꯪꯍꯧꯈꯤꯗꯦ꯫ ꯇꯥꯇꯣꯟꯅ ꯊꯦꯡꯅꯕ ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯨꯗꯤꯡꯗ ꯄꯥꯎ ꯄꯨꯝꯕ ꯇꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯑꯗꯨꯒ ꯇꯥꯇꯣꯟꯒ ꯂꯣꯏꯅꯔꯒ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯌꯧꯔꯝꯗꯥꯏ ꯑꯗꯨꯗ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯀꯌꯥ ꯁꯤꯠꯄ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯃ ꯌꯥꯎꯕꯅꯤꯅ ꯀꯔꯤꯁꯨ ꯀꯤꯕꯗꯤ ꯇꯧꯔꯝꯗꯦ꯫ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯎꯊꯛ ꯑꯗꯨꯗ ꯌꯦꯡꯅꯔꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯀꯤꯕ ꯈꯔꯗꯤ ꯌꯦꯡꯕ ꯉꯝꯗꯅ ꯌꯥꯝꯅ ꯀꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯑꯇꯤꯌꯥ ꯄꯨꯝꯕ ꯑꯃꯪꯕ ꯅꯣꯡ ꯄꯨꯕ ꯂꯩꯆꯤꯟꯅ ꯄꯨꯝꯃꯝ ꯍꯦꯛ ꯃꯝꯁꯤꯟꯈꯤꯔꯝꯃꯤ꯫ ꯇꯥꯇꯣꯟꯗꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯛꯇꯝ ꯌꯦꯡꯕ ꯀꯤꯔꯗꯨꯅ ꯂꯨꯞꯊꯗꯨꯅꯇ ꯃꯃꯥꯏ ꯑꯗꯨ ꯂꯩꯔꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯇꯥꯇꯣꯟꯒꯤ ꯃꯅꯥꯀꯣꯡꯗ ꯅꯨꯄꯤ ꯑꯃꯅ ꯀꯞꯂꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯝꯃꯤ꯫ ꯂꯨꯞꯊꯔꯝꯕ ꯃꯃꯥꯏ ꯑꯗꯨ ꯅꯣꯡꯈꯠꯇꯨꯅ ꯃꯃꯥꯏ ꯑꯗꯨ ꯀꯣꯌꯦꯡ ꯌꯦꯡꯖꯩ, ꯑꯗꯨꯕꯨ ꯂꯩꯀꯥꯏꯒꯤ ꯃꯤ ꯅꯠꯇꯕ ꯀꯅꯥ ꯑꯃꯠꯇꯁꯨ ꯎꯔꯝꯗꯦ꯫ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯍꯜ ꯈꯔ ꯑꯣꯏꯕ ꯅꯨꯄꯥ ꯑꯃꯅ ꯃꯤꯌꯥꯝ ꯇꯥꯅꯕ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯇꯥꯔꯤꯕ꯭ꯔꯥ ꯅꯍꯥ? ꯅꯣꯏ ꯈꯔ ꯇꯧꯔꯒ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯁꯥꯁꯦ ꯃꯈꯥꯗ ꯑꯃꯨꯛꯇꯗꯤ ꯄꯨꯊꯔꯛꯎꯅꯦ." ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯀꯅꯥ ꯑꯃꯠꯇꯅ ꯍꯣꯏ ꯍꯥꯏꯅ ꯈꯨꯝꯂꯛꯈꯤꯗꯦ꯫ ꯑꯍꯟ ꯑꯗꯨꯅ ꯑꯃꯨꯛꯀꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, "ꯅꯈꯣꯏꯕꯨ ꯑꯃꯠꯇ ꯉꯝꯃꯔꯣꯏ ꯍꯥꯏꯔꯤꯕ꯭ꯔꯣ? ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯁꯥꯁꯦ ꯃꯈꯥꯗ ꯑꯃꯨꯛꯇ ꯄꯨꯊꯔꯛꯇꯨꯅ ꯃꯁꯛ ꯈꯪꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯌꯦꯡꯁꯤ꯫ ꯅꯨꯄꯤ ꯑꯁꯤ ꯀꯅꯥꯕꯨ ꯑꯣꯏꯔꯤꯒꯕ ꯎ ꯃꯊꯛ ꯑꯁꯤꯗ ꯀꯤꯔꯤꯕ ꯊꯧꯔꯤꯁꯦ ꯊꯥꯡ ꯑꯃꯅ ꯀꯛꯇꯨꯅ ꯏꯔꯦꯟꯖꯅ ꯑꯁꯤꯕ ꯃꯁꯥꯁꯦ ꯃꯈꯥꯗ ꯑꯃꯨꯛꯇꯗꯤ ꯄꯨꯊꯔꯛꯎꯅꯦ ꯅꯣꯏꯕꯣ." ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯅ ꯉꯝꯂꯝꯗꯦ꯫ ꯀꯣꯟꯅꯊꯪꯗ ꯅꯨꯄꯥ ꯅꯍꯥ ꯈꯔꯅ ꯎꯊꯛ ꯑꯗꯨꯗ ꯀꯥꯔꯝꯃꯤ꯫ ꯎꯄꯥꯝꯕꯤ ꯑꯗꯨꯁꯨ ꯑꯀꯪꯕ ꯄꯥꯝꯕꯤꯅꯤ, ꯃꯁꯥ ꯃꯔꯦꯡꯁꯨ ꯀꯌꯥ ꯄꯥꯟꯗꯕ ꯄꯥꯝꯕꯤꯅꯤ꯫ ꯅꯨꯄꯥ ꯑꯃꯅ ꯅꯨꯄꯤ ꯑꯗꯨꯅ ꯊꯧꯔꯤ ꯌꯥꯜꯂꯤꯕ ꯎꯁꯥ ꯑꯗꯨꯗ ꯃꯈꯣꯡ ꯑꯗꯨꯅ ꯅꯦꯠꯂꯗꯨꯅ ꯃꯈꯨꯠ ꯌꯦꯠꯇꯨꯅ ꯀꯤꯔꯤꯕ ꯊꯧꯔꯤ ꯑꯗꯨ ꯂꯧꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫
Makut aduna thori adugi kisi adu handokpa horakpa matamda nupa aduna nupi adugi masak adu yengningduna mamit aduna nupi adugi mamaida yenglu. Tanja aduda nupi adugi mamit nama phat pangthore. Matau aduda nupa adu khangprek khangladuna pairiba usa adu thadokduna leimaida tarakhirammi. Nupa adusu uthaktagi tarakpa aduda makhong makhut teklammi. Mayamna nupa adubu leimaidagi kongkhatlaga laikannarami. Naha khara adusu nupi adugi phibam ubada khonglei thuna upambi adudagi makhada kumtharai. Ahan aduna kari maramgi kumlaklibano haina hanglammi. Naha sing aduna nupi adugi oiriba phibam ado ahan aduda mayek sengna haiba horai. Tada nupi ase aikhoida munna yengduna maya adusu higattuna lehawi. Nupi ase phattaba laina hatpasu male maya adusu krak krak chikpagum tawraga lei tada. Ahan aduna lekai miyam langnaribudo amukta lepiko hojik phibam ase tarai tarai loba yaroidori. Maram aduna noi khara chattuna amaiba ama kaurau mafam asida aduga nupi ase lauthaba ngamra haibado yengsi. Aikhoi mayam leina leina asi fawba ngamdrabadi aikhoi lekai se atopa lekai gi mina mithibong mitambani haina hainakini. Mayam marak adudagi chahi khara nauriba nupa naha ani ahum nadi al asina hairiba wase thamoi khoijangna tari. Ahan aduna wa adu haiba loirabada nupa naha ahum thoraktuna maiba kaubado makhoi chatlage haina hairami. Asumna nupa ahumdo maiba kauba chatkirami. Matam khara mayam adu mai hogattuna maiba lakpa ngairi. Ingna ingbaga mayam adusu mainakta pulap hekta changlaklaga mai adubu tiklami. Ahan aduna mayamdu wakhal lausing oinabani haiduna wari amasu liba horaklami. Tanja aduda naha amasu masa adu ingmanbana thak thak nikai mainak aduda changai. Ahan aduna nupa adu ubada heraibo nahani kaina onthoknasu thauna yaukidreda ko ayingba asi fawba khangba ngamdrabo furit adusu maron ahum mari di mali nahakna lolibado. Astada sidi hotada aina ingbagi nati niklibase aise isase kimanbagi ne niklise. Nupa adugi wahai aduda mayam adu walauna nokthorei. Mayamna nokpa aduda nupi manba amasu nokpa yawbagi mongda tawraklami. Adubu taton khaktana tabani ataidunadi nupi aduna noklibado taramde. Ahan aduna yare yare noi munna taw nang tada wari ama hairake ko. Mayam adu ngahak chap chap lepnarami. Ahal aduna wari ama lirake haibado tarage haibagi mong aduda. Ahan aduna asumna haiba horaklami. Mahausadagi thori yanduna siba nupa oisanu nupi oisanu siriba mafam ado khara tamnagali. Aduga siriba misak adugi mapa yenglaga leibak adu tawba matamda karigumba I khara thengnei hainabani. Ahan asigi wa marak thatlaga nupa amana as tada hairisibu chumrane natraga aikhoida panghaida haijilaga kinaba haidro tadana hairisibo. Het ainabu noida karigi oidaba haigani thajadraga siriba nupi sigi mapada tawduna yengsi. Asi hairaga nupa khara aduna leibak adu tawba horaklami. Matam aduda atiyada mangduna leramba nongpuba leichil ado pokhaibagumna makhol ahoba kaya thoglakli. Tanja aduda nongsu kanna churakli. Atiya adusu nungdangi matawgumna pumam hek mamsinkre. Oirakliba mong asida mayam adusu kiba phawrami. Akiba kharadi haunaduna mafam adu thadoktuna mayum maikay pang kanna chenkhirami. Lamhang oiba mafam nina nong adu thupke hairabasu mafam amata nong thuppa yaba leite. Adubu labuk aduda khara kumlaga sangmacha amadi leiba urami. Lehoriba moi khara aduna mafam aduda chenkre. Akhak arauga loinana tarakliba nong adu tatondi masada amata chotabagumna masa adu leikhiba fibam amadagi hongdan adumak tuminna leiri. Ahan aduna taton adu urami ngasai makhaidi ahan asinasu tatonbu ningsinglamde. Ahan aduna chenge hek tawrakpada tatonbu urakpani. Ahan adudi taton se karino ama itaw tawbagi fibam amada ubada tapna changlaktuna taton haina kawraklami. Adubu taton di khumbadi lairadana mamai pho onthoraktana luktharaga adumak leiri. Ahan adusu khara khoktakti chai adubu leikaigi mi oibanina amukkasu kawrai. Taton nambu kaidawrage handaksu khumlakte. Matam aduda ahan asina tatongi masa adu paiduna nomlami. Tanja aduda taton mamai di onthoktabida
ꯍꯩꯅꯗꯕ ꯅꯨꯄꯤ ꯑꯃꯒꯤ ꯑꯀꯤꯕ ꯈꯣꯟꯖꯦꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯍꯦ ꯑꯍꯟ, ꯅꯍꯥꯛꯅ ꯑꯩꯒꯤ ꯏꯁꯥꯁꯦ ꯂꯧꯊꯒꯅꯤ ꯇꯧꯔꯤꯕꯗꯣ ꯈꯨꯗꯛ ꯑꯁꯤꯗ ꯂꯦꯞꯄꯨ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯕꯨꯁꯨ ꯑꯩꯅ ꯍꯥꯠꯀꯅꯤ." ꯑꯍꯟ ꯑꯗꯨ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯃꯅꯥꯛꯇ ꯀꯅꯥ ꯀꯅꯥ ꯂꯩꯔꯤ ꯍꯥꯏꯅ ꯌꯦꯡꯂꯛꯄꯗ ꯀꯅꯥꯁꯨ ꯂꯩꯕꯗꯤ ꯎꯔꯝꯗꯦ꯫ ꯑꯗꯨꯒ ꯎꯊꯛꯇ ꯑꯃꯨꯛ ꯌꯦꯡꯂꯨꯏ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯝ ꯑꯗꯨ ꯅꯨꯡꯁꯤꯠꯁꯨ ꯁꯤꯠꯇꯅ ꯃꯁꯝ ꯑꯗꯨ ꯐꯦꯔꯦ ꯐꯦꯔꯦ ꯍꯥꯏꯗꯨꯅ ꯃꯃꯤꯠ ꯑꯗꯨꯁꯨ ꯂꯥꯎꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯐꯤꯚꯝ ꯑꯗꯨ ꯎꯕꯗ ꯑꯍꯟ ꯑꯗꯨꯁꯨ ꯂꯧꯕꯨꯛꯀꯤ ꯁꯪ ꯃꯆꯥ ꯑꯗꯨꯗ ꯍꯧ ꯊꯥꯈꯩ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯇꯥꯇꯣꯟꯗꯤ ꯍꯧꯖꯤꯛꯁꯨ ꯅꯣꯡꯂꯛ ꯑꯗꯨꯗ ꯃꯁꯥ ꯑꯗꯨꯁꯨ ꯃꯆꯤ ꯂꯦꯡꯗꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯑꯍꯟ ꯑꯗꯨꯅ ꯁꯪ ꯃꯆꯥ ꯑꯗꯨ ꯌꯧꯕꯒ ꯑꯍꯟ ꯑꯗꯨ ꯂꯩꯃꯥꯏꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯨꯈꯤꯔꯝꯃꯤ꯫ ꯅꯨꯄꯥ ꯈꯔ ꯑꯗꯨꯅ ꯑꯍꯟ ꯑꯗꯨꯕꯨ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯋꯥ ꯑꯃꯠꯇ ꯈꯨꯝꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯍꯟ ꯑꯗꯨ ꯁꯣꯔꯗꯤ ꯈꯔ ꯈꯔ ꯍꯣꯜꯂꯤ꯫ ꯃꯌꯥꯝ ꯑꯗꯨꯁꯨ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕ ꯈꯪꯖꯤꯜꯂꯛꯇ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯆꯨꯔꯝꯕ ꯅꯣꯡ ꯑꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯍꯥꯡꯕ ꯍꯧꯔꯛꯈꯤ꯫ ꯃꯇꯝꯁꯨ ꯅꯠꯇꯅ ꯅꯣꯡ ꯆꯨꯔꯛꯂꯤꯕ ꯑꯁꯤꯁꯨ ꯃꯌꯥꯝꯅ ꯑꯉꯛꯄꯗꯤ ꯐꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯥꯏꯕ ꯀꯧꯕ ꯆꯠꯈꯤꯕ ꯅꯍꯥ ꯑꯍꯨꯝ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯃꯥꯏꯕꯒ ꯂꯣꯏꯅꯅ ꯌꯧꯔꯛꯑꯝꯃꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯄꯗ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯟꯈꯤꯔꯝꯃꯤ, "ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯂꯥꯏ ꯐꯠꯇꯕ ꯊꯥꯗꯣꯛꯇꯨꯅ ꯁꯥꯟꯅꯔꯦ." ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯈꯛꯇ ꯈꯟꯖꯕꯅꯤ꯫ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯁꯤ ꯀꯅꯥ ꯑꯃꯠꯇꯗꯤ ꯍꯥꯏꯗꯣꯛꯇ꯭ꯔꯤ꯫ ꯃꯔꯝꯗꯤ ꯍꯥꯏꯗꯣꯛꯂꯨꯕ ꯌꯥꯗ꯭ꯔꯤ꯫ ꯍꯥꯏꯗꯣꯛꯇ꯭ꯔꯤꯕ ꯑꯁꯤꯒꯤꯁꯨ ꯃꯔꯝ ꯈꯔꯗꯤ ꯂꯩꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯁꯤꯒ ꯅꯍꯥ ꯑꯍꯨꯝꯗꯨꯒꯅ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯕꯗꯗꯤ ꯉꯁꯥꯏ ꯂꯩꯔꯝꯕ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯃꯠꯇ ꯂꯩꯕ ꯎꯈꯤꯗꯦ꯫ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯀꯣꯏꯅ ꯌꯦꯡꯂꯛꯄꯗ ꯅꯨꯄꯥ ꯑꯃ ꯅꯨꯄꯤ ꯑꯗꯨꯅ ꯊꯧꯔꯤ ꯌꯥꯜꯂꯤꯕ ꯎꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯐꯝꯂꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯗ, "ꯑꯣꯖꯥ ꯃꯥꯏꯕ, ꯍꯧꯖꯤꯛꯀꯤ ꯅꯣꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯁꯤꯡꯗꯣ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯈꯤꯕ ꯑꯣꯏꯔꯝꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯃꯗꯤ ꯅꯨꯄꯤ ꯑꯃ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯂꯩꯔꯤꯕ ꯎꯄꯥꯝꯕꯤ ꯑꯁꯤꯒꯤ ꯃꯈꯣꯡꯗ ꯐꯝꯗꯨꯅ ꯂꯩꯔꯤ." ꯋꯥꯍꯩ ꯑꯁꯤ ꯍꯦꯛ ꯍꯥꯏꯕꯒ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨ ꯎꯄꯥꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ ꯇꯧꯔꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯥꯏꯕ ꯑꯗꯨꯅ, "ꯉꯥꯏꯈꯣꯅꯦ ꯏꯅꯥꯎꯆꯥ, ꯅꯈꯣꯏ ꯑꯃꯨꯛꯇ ꯂꯦꯞꯈꯣ꯫ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯁꯥꯗ ꯐꯠꯇꯕ ꯂꯥꯏꯃꯨ ꯇꯤꯟꯃꯨꯅ ꯌꯦꯠꯄꯒꯨꯝ ꯎꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏ ꯑꯃ ꯍꯧꯖꯤꯛꯃꯛ ꯂꯩꯀꯥꯏ ꯑꯁꯤꯗ ꯆꯠꯇꯨꯅ ꯅꯨꯄꯥ ꯈꯔ ꯀꯧꯔꯛꯎ, ꯅꯠꯇ꯭ꯔꯕꯗꯤ ꯎꯈꯣꯡꯗ ꯐꯝꯂꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯊꯋꯥꯏꯁꯦ ꯀꯟꯕ ꯉꯝꯂꯣꯏꯗꯧꯔꯤ." ꯑꯃꯥꯏꯕ ꯑꯁꯤꯒꯤ ꯋꯥꯍꯩꯁꯦ ꯍꯦꯛ ꯍꯥꯏꯕꯒ ꯅꯨꯄꯥ ꯑꯃ ꯀꯟꯅ ꯆꯦꯟꯈꯤꯗꯨꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯄꯥꯎ ꯄꯤꯅꯕ ꯍꯣꯠꯅꯔꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯁꯪ ꯃꯆꯥ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯔꯤꯕ ꯑꯍꯟ ꯑꯗꯨ ꯃꯃꯥꯏ ꯑꯗꯨ ꯃꯨꯁꯤꯟ ꯃꯨꯁꯤꯜꯂꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯑꯇꯩꯗꯨꯅꯗꯤ ꯀꯔꯤꯁꯨ ꯈꯟꯖꯤꯟꯕ ꯇꯧꯔꯝꯗꯦ꯫ ꯑꯍꯟ ꯑꯗꯨ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯨꯃꯤꯟꯅ ꯍꯤꯞꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯑꯍꯟ ꯑꯗꯨꯕꯨ ꯂꯥꯏꯀꯟꯅꯔꯤꯕ ꯅꯨꯄꯥ ꯈꯔ ꯑꯗꯨꯗꯤ ꯈꯪꯄ꯭ꯔꯦꯛꯄꯨ ꯍꯦꯛ ꯈꯪꯉꯤ ꯍꯥꯏꯗꯨꯅꯤ꯫ ꯑꯍꯟ ꯑꯗꯨ ꯋꯥ ꯂꯥꯡ ꯑꯃꯠꯇ ꯍꯥꯏꯗꯅ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯅꯨꯄꯤ ꯑꯃ ꯁꯤꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯌꯥꯝ ꯑꯗꯨꯁꯨ ꯑꯍꯟ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯜꯂꯛꯏ꯫ ꯅꯨꯄꯥ ꯈꯔ ꯑꯗꯨꯗꯤ ꯍꯧꯖꯤꯛꯁꯨ ꯑꯍꯟ ꯑꯁꯦ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯅꯨꯄꯥ ꯊꯣꯛꯇꯕꯒꯤ ꯁꯥꯎꯕ ꯑꯣꯏꯔꯝꯅꯤ ꯍꯥꯏꯅꯁꯨ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯍꯜ ꯑꯗꯨꯗꯤ ꯊꯋꯥꯏ ꯑꯃ ꯃꯁꯥꯗ ꯆꯪꯈꯤꯗꯨꯅ ꯇꯧꯔꯛꯂꯤꯕ ꯐꯤꯚꯝꯁꯤꯡꯗꯣ ꯀꯅꯥꯅꯁꯨ ꯈꯪꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯑꯍꯟ ꯑꯗꯨꯅ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯄꯗ ꯑꯃꯥꯏꯕ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯈꯧꯔꯤ ꯑꯗꯨꯗ ꯇꯥꯞ ꯄꯥꯏ꯫ ꯑꯗꯨꯒ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯉꯛꯁꯝ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯃꯦꯠꯁꯤꯟꯕ ꯍꯧꯔꯛꯏ꯫ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯑꯍꯟ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨ ꯐꯛꯇꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯉꯝꯂꯝꯗꯦ꯫ ꯑꯍꯟ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯜꯂꯛꯈꯤꯕ ꯅꯨꯄꯥ ꯈꯔ ꯑꯗꯨꯅ ꯑꯍꯟ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨ ꯃꯨꯛꯇꯨꯅ ꯐꯣꯏꯗꯨꯅ ꯇꯧꯔꯒ ꯃꯈꯨꯠ ꯑꯗꯨ ꯁꯦꯠꯇꯣꯛꯇꯨꯅ ꯃꯦꯠꯂꯤꯕ ꯃꯈꯧꯔꯤ ꯑꯗꯨꯗꯒꯤ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯍꯟ ꯑꯗꯣ ꯑꯃꯨꯛ ꯂꯩꯃꯥꯏꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯈꯤ꯫ ꯃꯌꯥꯝ ꯑꯗꯨꯁꯨ ꯏꯉꯛ ꯉꯛꯂꯤ, ꯀꯤꯕꯁꯨ ꯀꯤꯔꯤ꯫ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯅꯨꯄꯤ ꯑꯗꯨ ꯇꯝꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯈꯤꯕ ꯅꯨꯄꯤ ꯑꯗꯣ ꯅꯨꯄꯥ ꯑꯃꯒꯤ ꯁꯛꯇꯝꯗ ꯑꯃꯨꯛ ꯎꯔꯝꯃꯤ꯫ ꯃꯌꯥꯝꯗꯣ ꯃꯃꯤꯠ ꯑꯗꯨ ꯑꯃꯨꯛ ꯅꯣꯏꯔꯒ ꯌꯦꯡꯉꯤ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯅꯨꯄꯤ ꯑꯃꯨꯛ ꯑꯣꯏꯔꯝꯈꯤ꯫ ꯃꯌꯥꯝ ꯑꯗꯣ ꯍꯟꯗꯛꯇꯤ ꯇꯁꯦꯡꯅ ꯀꯤꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯃꯨꯛ ꯃꯥꯏ ꯂꯩꯊꯣꯔꯛꯀꯦ ꯍꯦꯛ ꯇꯧꯕꯒ ꯎꯄꯥꯝꯕꯤ ꯑꯗꯨꯗ ꯅꯨꯄꯥ ꯑꯃ ꯇꯨꯃꯤꯟꯅ ꯐꯝꯂꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯅꯨꯄా ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯕ ꯍꯧꯔꯛꯄꯒ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯃꯨꯛ "ꯆꯪꯈꯤꯅꯣ, ꯉꯥꯏꯈꯣ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯌꯥꯝ ꯑꯗꯨꯁꯨ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯆꯞ ꯂꯦꯞꯂꯒ ꯑꯃꯥꯏꯕ ꯑꯗꯨꯗ ꯂꯣꯏꯅ ꯌꯦꯡꯂꯛꯏ꯫ ꯑꯃꯥꯏꯕ ꯑꯗꯨꯅ, "ꯃꯌꯥꯝ, ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯁꯥꯗ ꯐꯠꯇꯕ ꯂꯥꯏ ꯑꯃꯥꯡꯕ ꯑꯃꯅ ꯃꯁꯥꯗ ꯆꯪꯗꯨꯅ ꯌꯦꯠꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯍꯟ ꯑꯁꯤꯒꯤ ꯃꯁꯥꯗꯁꯨ ꯊꯋꯥꯏ ꯑꯃꯅ ꯆꯪꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯑꯩꯁꯨ ꯃꯥꯏꯕꯅꯤ, ꯃꯤꯌꯥꯝꯅ ꯑꯩꯁꯦ ꯑꯃꯥꯏꯕ ꯀꯣꯛꯉꯥꯡ ꯍꯥꯏꯔꯒ ꯈꯪꯅꯔꯤꯕꯅꯤ꯫ ꯑꯩꯒꯤ ꯊꯧꯅꯥꯁꯦ ꯉꯁꯤꯗꯤ ꯐꯠꯇꯕ ꯂꯥꯏꯌꯥꯝ ꯑꯁꯤꯗ ꯎꯠꯄ ꯇꯥꯔꯦ꯫ ꯑꯗꯨꯅ ꯅꯈꯣꯏ ꯃꯐꯝ ꯆꯥꯅ ꯐꯝꯗꯨꯅ ꯂꯩꯌꯨ,
katu karan seran turan torok payaroi ko. Asi hairamlaga amaiba kongang khau ama puthoraktuna khau adugi manungdagi laigi oiba potlam cheram khara puthoraki. Aduga lairik amasu puthoraki. Lairik adu hek puthorakpaga manak aduaida taramba akangba unawana mayam ado nungsitsu sitana paikhatpa horaki. Mataudo ubada miyam ado kinarami. Adubu amaiba aduna kiganu noida kaisu tawroi hairaklammi. Matam aduda leiriba miyam ado mathwai kharadi lumba haidu oirami. Amaiba aduna lairik adugi chena khara phaktoklaga laison ama makhut aduda solammi. Matam aduda malangda pairiba unawana mayam ado laimaida amuk taraklami. Chena ama amuk phaktoklaga laisol ama amuk sonba horaki. Matam adudadi mafam aduda thawai amana koipai pairaga noglakpagi khonjel mayam punna tarami. Adusu maiba khaktana tabani ataidunadi karisu taramde. Maiba aduna he thawai miren nahak amukta ngaiko hojik siduna leiriba nupi asigi thawai di kadaida chatkrabagi. Matam aduda thawai aduna khumlei. Amaiba nupi asigi thawai haibadi karino kadaidano nupi amasi hairisina. Asi hairaga thawai ado noklammi. Matam aduda amaiba kongang gyan tarami. Madudi hojik thauri yanduna leiriba asi mi nate fattaba thawai amani haibasi. Maiba natraga maibi amana thawai sing asibu thadoktuna sanabani haibase khanglammi. Aduga mayamgi mamitta nupi ama thauri yanduna sibagi saktam ase uhanbani. Handakti amaiba kongang adu lairik adugi chena khara phaklaga karigumba khara thiba horaki. Matam aduda taton masado thektoraklaga maya adu krak krak chiklaga matinga oro takai masa adu phallaga khongthang khara tapna thangduna mi chage migi I thake asi hairaga changlakibado mayamnasu urami. Tanja aduda maiba kongang lairik aduda laison ama thiriba adusu phanglammi. Lairik aduda yauriba laigi oiba laisol adu hek phangbaga laison adu sonba hauraklammi. Maiba kongangi laisol ase yamna kanba laison amani. Mahaki laison adu hek sonbaga taton adusu gyan mangbagumna laimaida taakirami. Amaibagi mahi ase angakpa oina leiriba miyam aduna launakre. Amaromdana thawai nupi adudi saubana loikre. Thawai nupi aduna maga loinarakpa thawai sing aduda amaiba asibu halu thawai laurasi haina hainarami. Thawai nupi duna haibagi matung inna atopa thawai kharasu laktuna maiba tamna laktuna maiba aduga mayoknaba hauraklammi. Amaiba ado handakti khara waba haibado oirami. Maiba kongangsu araiba amadi nate asigumba thawai kayase pharaga sanaba ngamba misak amani. Thawai sing ase maithiba pibagi mahutta magi khulai oina sijinarage fau khalami. Maram aduna thawai miren phabagi laisol ama solami. Matam aduda thawai sing ado maibaduna phajin khirami. Aduga ngasaidagi gyan mangliba taton amadi ahan nupado hogatlami. Marak asida thawai miren khara aduna thawai loge khalamba ahal amadi naha oiriba tatonbu karisu tawkhidre haibasi khangladuna thawai mayamduna paisilaklaga mangaksamda chiklaga I chupke khalammi. Adubu matang matam chana amaiba kokngangna thawai sing adubu laksin khirami. Matam aduda miyam adusu pungangakpa haibado oirammi. Taton thokhiba pumba loina kaukhirami. Maram aduna leiriba miyam aduda asumna amuk hanglai. Mayam nupi adu lauthakrabo. Matam asidi numitpu taramdore. Asi hairaga mayam punna nupi ama thauri yanduna leikhiba upambi aduda yenglakpani. Matam aduda upambi adugi mathakta thauri yanduna leikhiba nupi adu leiramdre. Mayam ado amukka hena kirami. Mayam adugi maraktagi nupa amana amaiba kokngangda asumna hairaki. Ojamaiba hawita uthak asida thauri yanduna leikhibi nupi ado leiramdre. Asi haina hairami. Matam adudadi amaiba kokngangna thawai sing adu phajinduna magi khulai oinabagi damak laison amana sumkhrabani. Mayam pumnama aigi wase amukta tabiyu. Asi haina amaiba kokngangna hairai. Amaiba kokngang wa makha tarai. Mayam hojikti akiba thadoglo. Ngasai uthak asida thauri yalaga siramkhiba nupi ado atei kanasu natte. Mahak ado thawai amani. Mahaki hakchang ase kanaguma maiba amana hatlaba matung phumjin khibani. Matam adudagi amaiba aduna nupi adugi thawai ado phattaba maikaida khulai oina sijinarakpani. Adubu hojikti thawai kaya ama maiba aduna phajinduna mahakna phattaba thabak kaya chathari. Maram maduna lai phattaba sanariba maiba ado hayengi manungda khanglani.
ꯑꯗꯨꯒ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯆꯪꯂꯒ ꯑꯃꯥꯏꯕ ꯑꯗꯨꯕꯨ ꯋꯥꯔꯛ ꯋꯥꯇꯦꯝꯕꯤꯌꯨ ꯑꯁꯤ ꯍꯥꯏꯅ ꯑꯃꯥꯏꯕ ꯀꯣꯛꯉꯥꯡꯅ ꯍꯥꯏꯔꯝꯃꯤ꯫ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯀꯅꯥ ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯈꯟꯅꯔꯤ ꯑꯗꯨꯕꯨ ꯃꯌꯥꯝ ꯑꯗꯨꯗꯤ ꯈꯪꯕ ꯉꯝꯂꯝꯗꯦ꯫ ꯑꯃꯥꯏꯕ ꯀꯣꯛꯉꯥꯡꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯍꯧꯖꯤꯛꯇꯤ ꯃꯤꯁꯛꯇꯣ ꯈꯪꯈꯤꯔꯣꯏ, ꯑꯗꯨꯕꯨ ꯈꯪꯅꯕ ꯑꯩꯅ ꯀꯟꯅ ꯍꯣꯠꯅꯒꯅꯤ꯫ ꯐꯔꯦ, ꯉꯁꯤꯒꯤꯗꯤ ꯃꯐꯝ ꯑꯁꯦ ꯑꯩꯅ ꯂꯥꯏꯒꯤ ꯑꯣꯏꯕ ꯊꯧꯔꯝ ꯈꯔ ꯇꯧꯗꯨꯅ ꯂꯩꯃꯨ ꯇꯤꯟꯃꯨꯁꯤꯡ ꯑꯁꯦ ꯐꯥꯖꯤꯜꯂꯒꯦ, ꯑꯗꯨꯒ ꯐꯠꯇꯕ ꯇꯧꯔꯤꯕ ꯃꯥꯏꯕꯁꯦ ꯀꯅꯥꯅꯣ ꯈꯪꯗꯣꯛꯂꯒꯦ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯌꯥꯝꯁꯨ ꯃꯥꯏꯕ ꯀꯣꯛꯉꯥꯡꯒꯤ ꯋꯥ ꯇꯥꯔꯕꯗ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯟꯅꯔꯛꯂꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9ꯒ ꯇꯥꯔꯛꯄ ꯃꯇꯝꯗꯅꯤ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯣꯡꯐꯝ ꯑꯃꯁꯨ ꯂꯩ꯫ ꯃꯣꯡꯐꯝ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯃꯤ ꯄꯣꯠꯂꯣꯏꯕꯒꯤ, ꯃꯤ ꯃꯩ ꯊꯥꯕꯒꯤ ꯅꯝꯊꯤꯔꯕ ꯃꯅꯝ ꯀꯌꯥ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯣꯡꯐꯝ ꯑꯗꯨꯗ ꯃꯤ ꯀꯌꯥꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜꯁꯨ ꯇꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯑꯗꯣ ꯀꯤꯕꯅ ꯋꯥ ꯑꯃꯐꯥꯎ ꯉꯥꯡꯅꯗꯅ ꯇꯨꯃꯤꯟꯅ ꯂꯩꯅꯔꯝꯃꯤ꯫ ꯑꯃꯥꯏꯕ ꯀꯣꯛꯉꯥꯡꯁꯨ ꯂꯥꯏꯒꯤ ꯑꯣꯏꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯀꯌా ꯄꯨꯊꯣꯛꯂꯒ ꯃꯣꯡꯐꯝ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯃꯥꯏꯕ ꯀꯣꯛꯉꯥꯡ ꯑꯁꯦ ꯅꯍꯥꯁꯨ ꯑꯣꯏꯔꯤ, ꯑꯃꯥꯏꯕꯒꯤ ꯁꯤꯟꯐꯝꯁꯨ ꯄꯥꯏꯔꯤꯕꯅꯤ, ꯃꯔꯝ ꯑꯗꯨꯅ ꯃꯁꯥꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯃꯣꯡꯐꯝ ꯇꯝꯅ ꯃꯇꯣꯝꯇ ꯂꯥꯛꯂꯤꯕꯅꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯃꯣꯡꯐꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯀꯣꯡꯀꯨꯠ ꯑꯣꯏꯅ ꯇꯧꯕ ꯑꯔꯨꯕ ꯀꯣꯝ ꯑꯃꯁꯨ ꯂꯩ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯃꯥꯏꯕ ꯑꯃꯁꯨ ꯃꯈꯨꯠꯇ ꯃꯤꯒꯤ ꯁꯔꯨ ꯑꯃ ꯄꯥꯏꯔꯒ ꯂꯥꯏ ꯐꯠꯇꯕ ꯃꯌꯥꯝ ꯀꯧꯁꯤꯜꯂꯒ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯋꯥꯕ ꯇꯥꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯐꯠꯇꯕ ꯂꯥꯏ ꯁꯟꯅꯔꯤꯕ ꯃꯥꯏꯕ ꯑꯗꯨꯅ ꯊꯋꯥꯏ ꯀꯌꯥ ꯀꯧꯔꯒ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯤ ꯍꯥꯠꯂꯨꯁꯣ ꯍꯥꯏꯗꯨꯅ ꯊꯥꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯋꯥꯏꯁꯤꯡ ꯑꯗꯣ ꯆꯠꯂꯨ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ꯫ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯀꯟꯕ ꯂꯥꯏꯁꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯊꯋꯥꯏꯁꯤꯡ ꯑꯗꯣ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯂꯩꯀꯥꯏ ꯑꯗꯨ ꯇꯝꯅ ꯊꯋꯥꯏꯁꯤꯡ ꯑꯗꯣ ꯂꯥꯛꯂꯝꯃꯤ꯫ ꯊꯋꯥꯏꯁꯤꯡ ꯑꯗꯨꯅ ꯑꯁꯨꯝ ꯄꯥꯏꯗꯨꯅ ꯂꯥꯛꯄꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯍꯨꯏ ꯃꯌꯥꯝꯗꯨꯁꯨ ꯃꯊꯪ ꯀꯞꯄ ꯍꯧꯔꯛꯈꯤ꯫ ꯍꯨꯏ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯑꯀꯤꯕꯗꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯀꯣꯛꯉꯥꯡꯅ ꯍꯨꯏ ꯈꯣꯡꯂꯤꯕ ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯂꯥꯏꯃꯤꯠ ꯊꯥꯟꯗꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯑꯁꯤꯕ ꯊꯋꯥꯏ ꯈꯔꯅ ꯑꯋꯥꯕ ꯇꯥꯍꯟꯗꯧꯔꯦ ꯍꯥꯏꯕꯁꯦ ꯈꯪꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯣꯡꯐꯝ ꯂꯣꯝꯗꯁꯨ ꯄꯤꯛꯇꯛ ꯇꯧꯕ ꯃꯩꯉꯥꯟ ꯑꯃꯗꯤ ꯎꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯣꯡꯐꯝ ꯂꯣꯝꯗꯗꯤ ꯆꯠꯈꯤꯗ꯭ꯔꯦ꯫ ꯂꯩꯀꯥꯏ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯂꯛꯂꯒ ꯂꯥꯏꯒꯤ ꯊꯧ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯃꯥꯏꯕ ꯀꯣꯛꯉꯥꯡꯅ ꯂꯥꯏꯒꯤ ꯊꯧ ꯇꯧꯔꯛꯄꯗꯒꯤ ꯑꯁꯤꯕ ꯊꯋꯥꯏ ꯃꯌꯥꯝ ꯑꯗꯣ ꯃꯩꯁꯥ ꯐꯪꯕꯒꯨꯝꯅ ꯃꯁꯥ ꯑꯗꯨ ꯄ꯭ꯔꯣꯛ ꯆꯥꯛꯄꯒꯨꯝ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯋꯥꯏꯁꯤꯡ ꯑꯗꯣ ꯃꯈꯣꯜ ꯊꯣꯛꯅ ꯆꯩꯅꯥ ꯈꯥꯡꯂꯤ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯗꯨꯗꯤ ꯊꯋꯥꯏ ꯀꯌꯥꯒꯤ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜ ꯑꯗꯣ ꯇꯥꯕꯗ ꯍꯦꯟꯅ ꯀꯤꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯀꯣꯟꯅꯊꯪꯗ ꯑꯁꯤꯕ ꯊꯋꯥꯏ ꯃꯌꯥꯝꯗꯣ ꯑꯃꯥꯏꯕ ꯀꯣꯛꯉꯥꯡꯒꯤ ꯃꯅꯥꯛꯇ ꯄꯥꯏꯔꯛꯂꯒ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯌꯨ, ꯑꯃꯨꯛ ꯍꯟꯅ ꯑꯁꯤꯒꯨꯝꯕ ꯇꯧꯔꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯊꯋꯥꯏꯁꯤꯡ ꯑꯁꯦ ꯃꯥꯏꯊꯤꯕꯒꯤ ꯃꯃꯤ ꯎꯔꯛꯄ ꯑꯁꯤꯗ ꯐꯠꯇꯕ ꯂꯥꯏ ꯁꯟꯅꯕ ꯃꯥꯏꯕ ꯑꯗꯣ ꯈꯔꯗꯤ ꯉꯛꯄ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏꯃꯤꯠ ꯊꯥꯜꯂꯛꯄ ꯃꯤꯀꯨꯞꯇꯗꯤ ꯊꯋꯥꯏ ꯃꯤꯔꯦꯟꯁꯤꯡ ꯑꯗꯣ ꯑꯃꯠꯇ ꯎꯈꯤꯗ꯭ꯔꯦ꯫ ꯍꯟꯖꯤꯟ ꯂꯥꯏꯃꯤꯠ ꯊꯥꯟꯖꯔꯤ, ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯎꯕ ꯐꯪꯈꯤꯗꯦ꯫ ꯑꯃꯔꯣꯝꯗꯅ ꯑꯃꯥꯏꯕ ꯀꯣꯛꯉꯥꯡꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯁꯤꯕ ꯊꯋꯥꯏ ꯃꯌꯥꯝ, ꯍꯥꯏꯌꯨ, ꯅꯈꯣꯏ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ, ꯀꯅꯥꯅ ꯊꯥꯔꯛꯄꯅꯣ? ꯑꯁꯦꯡꯕ ꯍꯥꯏꯗ꯭ꯔꯕꯗꯤ ꯅꯈꯣꯏ ꯄꯨꯝꯕ ꯆꯐꯨ ꯑꯁꯤꯗ ꯍꯥꯞꯆꯤꯜꯂꯒ ꯑꯩꯅ ꯑꯣꯠꯀꯗꯧꯔꯤꯕꯅꯤ, ꯃꯔꯝ ꯑꯗꯨꯅ ꯑꯁꯦꯡꯕꯗꯣ ꯁꯠ ꯍꯥꯏꯌꯨ꯫ ꯑꯃꯥꯏꯕ ꯀꯣꯛꯉꯥꯡꯒꯤ ꯃꯈꯨꯠꯇ ꯃꯥꯏꯊꯤꯔꯕ ꯑꯁꯤꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨꯅ ꯃꯌꯦꯛ ꯁꯦꯡꯅ ꯄꯥꯎꯗꯝꯕ ꯍꯧꯔꯛꯈꯤ꯫ ꯑꯃꯥꯏꯕ, ꯊꯋꯥꯏ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇꯗꯤ ꯅꯨꯡꯁꯤꯕꯤꯌꯨ, ꯑꯩꯈꯣꯏꯕꯨ ꯏꯪꯅ ꯆꯤꯛꯅ ꯄꯣꯊꯥꯍꯟꯕꯤꯌꯨ꯫ ꯑꯩꯈꯣꯏꯕꯨ ꯐꯥꯖꯤꯟꯗꯨꯅ ꯂꯩꯀꯥꯏ ꯑꯁꯤꯗꯁꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯂꯩꯀꯥꯏ ꯀꯌꯥꯗꯁꯨ ꯆꯠꯇꯨꯅ ꯀꯤꯍꯟ ꯈꯪꯍꯜꯂꯒ ꯃꯤꯑꯣꯏ ꯀꯌꯥ ꯍꯥꯠꯈ꯭ꯔꯦ꯫ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯁꯤꯕ ꯊꯋꯥꯏ ꯁꯟꯅꯕ ꯑꯃꯥꯏꯕ ꯑꯃꯈꯛꯀꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡꯅꯤ꯫ ꯑꯩꯈꯣꯏ ꯊꯋꯥꯏ ꯑꯁꯦ ꯃꯍꯥꯛꯅ ꯐꯥꯖꯤꯟꯗꯨꯅ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯅꯤ꯫ ꯉꯁꯤꯃꯛꯁꯨ ꯃꯥꯏꯕ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯂꯩꯀꯥꯏ ꯑꯁꯤꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯀꯤꯍꯟ ꯈꯪꯍꯜꯂꯒ ꯃꯤꯑꯣꯏ ꯈꯔ ꯍꯥꯠꯂꯨ ꯇꯥꯛꯄꯤꯕꯗꯒꯤ ꯑꯩꯈꯣꯏ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯁꯤꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨꯒ ꯑꯃꯥꯏꯕ ꯀꯣꯛꯉꯥꯡꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯃꯥꯏꯕ ꯀꯣꯛꯉꯥꯡ ꯑꯗꯨꯅ ꯊꯋꯥꯏꯁꯤꯡ ꯑꯗꯨꯗ ꯐꯠꯇ꯭ꯔꯕ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯪꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯋꯥꯏ ꯃꯤꯔꯦꯟ ꯑꯃꯅ ꯑꯁꯦꯡꯕ ꯄꯨꯝꯕꯗꯣ ꯍꯥꯏꯗꯣꯛꯄ ꯍꯧꯔꯛꯈꯤ꯫ ꯑꯣꯖꯥ ꯑꯃꯥꯏꯕ, ꯑꯩ ꯃꯤꯁꯛꯇꯣ ꯍꯥꯏꯖꯒꯦ꯫ ꯐꯠꯇꯕ ꯃꯥꯏꯕꯗꯣ ꯃꯌꯥꯏ ꯂꯩꯀꯥꯏꯒꯤ ꯂꯥꯏꯕꯨꯡ ꯂꯩꯔꯤꯕ ꯃꯅꯥꯛꯇꯒꯤꯅꯤ, ꯃꯃꯤꯡꯅ ꯑꯃꯥꯏꯕ ꯇꯣꯝꯆꯧ ꯍꯥꯏꯕ ꯑꯗꯨꯅꯤ꯫ ꯑꯃꯥꯏꯕ ꯇꯣꯝꯆꯧ ꯀꯣꯛꯉꯥꯡꯒꯤꯗꯤ ꯑꯣꯖꯥꯅꯤ, ꯃꯔꯝ ꯑꯗꯨꯅ ꯃꯥꯏꯕ ꯀꯣꯛꯉꯥꯡꯅ ꯃꯈꯥ ꯇꯥꯈꯤꯗ꯭ꯔꯦ꯫ ꯊꯋꯥꯏ ꯃꯌꯥꯝ ꯑꯗꯨꯁꯨ ꯂꯥꯏꯁꯣꯟ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯆꯐꯨ ꯃꯅꯨꯡ ꯑꯗꯨꯗ ꯍꯥꯞꯇꯨꯅ ꯊꯝꯈ꯭ꯔꯦ꯫ ꯑꯃꯔꯣꯝꯗ ꯃꯥꯏꯕ ꯇꯣꯝꯆꯧꯁꯨ ꯃꯥꯏꯊꯤꯔꯦ ꯈꯟꯗꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯑꯃꯥꯏꯕ ꯀꯣꯛꯉꯥꯡꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯑꯩꯕꯨ ꯍꯦꯛ ꯇꯥꯛꯄꯤꯔꯛꯄ ꯑꯣꯖꯥ ꯇꯣꯝꯆꯧꯕꯨ ꯑꯩꯅ ꯃꯥꯏꯊꯤꯕ ꯄꯤꯕꯁꯤꯕꯨ ꯆꯨꯝꯂꯤꯒꯗ꯭ꯔꯥ?
ꯑꯣꯖꯥ ꯑꯣꯏꯔꯤꯕ ꯃꯍꯥꯛꯅ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯤꯁꯤꯅ ꯀꯔꯤ ꯃꯔꯝꯒꯤ? ꯑꯗꯨꯒ ꯑꯣꯖꯥ ꯇꯣꯝꯆꯧꯕꯨ ꯃꯥꯏꯊꯤꯕ ꯄꯤꯗ꯭ꯔꯒꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯃꯗꯤ ꯑꯇꯣꯞꯄ ꯂꯩꯀꯥꯏꯗ ꯑꯋꯥꯕ ꯀꯌꯥ ꯊꯣꯛꯂꯛꯀꯗꯧꯔꯤ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯀꯌꯥ ꯈꯜꯂꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯉꯔꯥꯡꯒꯤ ꯑꯁꯤꯕ ꯊꯋꯥꯏꯅ ꯑꯣꯠꯄꯤꯈꯤꯕ ꯇꯥꯇꯣꯟ ꯑꯃꯗꯤ ꯑꯍꯟ ꯑꯗꯣ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯄꯨꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯃꯤꯑꯣꯏ ꯈꯔ ꯂꯥꯛꯇꯨꯅ ꯄꯥꯎ ꯄꯨꯝꯕꯁꯨ ꯇꯝꯂꯝꯃꯤ꯫ ꯑꯃꯥꯏꯕ ꯀꯣꯛꯉꯥꯡ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯥꯕꯨ ꯀꯧꯕ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏ ꯈꯔꯗꯨꯒ ꯇꯥꯇꯣꯟ ꯑꯃꯗꯤ ꯑꯍꯟ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯅꯤꯗꯨꯒꯤ ꯄꯣꯠꯂꯣꯏꯕ ꯃꯍꯥꯛꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯅꯨꯃꯤꯠꯀ ꯇꯥꯔꯤ ꯇꯥꯔꯤ ꯇꯧꯔꯛꯂꯕ ꯃꯇꯝꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯄꯨꯜꯂꯒ ꯑꯃꯥꯏꯕ ꯀꯣꯛꯉꯥꯡꯅ ꯋꯥꯐꯝ ꯀꯌꯥ ꯊꯝꯂꯛꯂꯤ꯫ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯄꯨꯝꯕ ꯑꯃꯨꯛꯇ ꯇꯥꯕꯤꯌꯨ ꯑꯗꯨꯒ ꯀꯔꯤꯅ ꯐꯒꯅꯤ ꯍꯥꯏꯕꯁꯨ ꯈꯟꯕꯤꯌꯨ꯫ ꯍꯧꯖꯤꯛ ꯂꯩꯀꯥꯏ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕꯒꯤ ꯍꯧꯔꯛꯐꯝꯁꯦ ꯑꯩ ꯍꯥꯏꯖꯒꯦ꯫ ꯃꯤꯌꯥꯝ ꯑꯗꯣ ꯃꯨꯟꯅ ꯇꯥꯔꯤ꯫ ꯑꯗꯨꯒ ꯑꯍꯟ ꯑꯃꯅ ꯑꯃꯥꯏꯕ ꯀꯣꯛꯉꯥꯡ, ꯍꯧꯖꯤꯛꯇꯤ ꯂꯩꯀꯥꯏ ꯑꯁꯦ ꯌꯥꯝꯅ ꯀꯤꯅꯔꯦ꯫ ꯑꯁꯤꯒꯤꯁꯨ ꯃꯊꯛꯇ ꯉꯁꯤꯁꯨ ꯂꯩꯀꯥꯏ ꯑꯁꯤꯗꯒꯤ ꯃꯤꯑꯣꯏ ꯑꯅꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯄꯨꯝꯅꯃꯛ ꯑꯁꯦ ꯀꯣꯛꯅꯕ ꯑꯋꯥꯕ ꯑꯀꯤꯕ ꯂꯩꯇꯅꯕ ꯂꯝꯕꯤꯗꯣ ꯏꯕꯨꯡꯉꯣꯅ ꯑꯃꯨꯛꯇ ꯇꯥꯛꯄꯤꯔꯝꯃꯨꯗꯣ꯫ ꯀꯣꯛꯉꯥꯡ ꯃꯍꯥꯛꯀꯤ ꯑꯣꯖꯥꯗ ꯈꯨꯠ ꯊꯥꯕ ꯍꯥꯏꯕꯗꯣ ꯊꯣꯛꯀꯗꯧꯔꯤ꯫ ꯃꯍꯥꯛꯀꯤ ꯑꯣꯖꯥꯕꯨ ꯃꯈꯨꯠꯃꯛꯅ ꯃꯥꯏꯊꯤꯕꯗꯤ ꯄꯤꯅꯤꯡꯗ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯤꯌꯥꯝ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕꯁꯦ ꯀꯣꯛꯅꯕꯗꯣ ꯑꯩ ꯁꯦꯡꯅ ꯍꯥꯏꯖꯒꯦ꯫ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯊꯣꯛꯂꯤꯕ ꯑꯀꯤꯕ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕꯁꯦ ꯃꯌꯥꯏ ꯂꯩꯀꯥꯏꯒꯤ ꯑꯃꯥꯏꯕ ꯑꯩꯒꯤꯗꯤ ꯑꯣꯖꯥꯅꯤ, ꯃꯍꯥꯛꯅ ꯊꯣꯛꯍꯟꯕꯅꯤ꯫ ꯑꯩꯒꯤ ꯑꯣꯖꯥ ꯑꯗꯣ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯦ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕ ꯈꯜꯂꯨꯗꯦ꯫ ꯑꯗꯨꯕꯨ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯑꯁꯤꯕ ꯊꯋꯥꯏ ꯈꯔꯒ ꯑꯩꯒ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯁꯤꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯕꯅꯤ꯫ ꯐꯠꯇꯕ ꯂꯥꯏꯕꯨ ꯑꯣꯏꯒꯦꯔꯥ ꯑꯐꯕ ꯂꯥꯏꯕꯨ ꯑꯣꯏꯒꯦꯔꯥ ꯃꯈꯣꯏꯗꯤ ꯑꯣꯏꯗꯕ ꯑꯃꯨꯛꯇ ꯍꯥꯏꯗꯕꯅꯤ꯫ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯑꯍꯟ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ ꯃꯥꯏꯕ, ꯅꯍꯥꯛꯀꯤ ꯑꯣꯖꯥ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯃꯤꯡꯗꯤ ꯍꯥꯏꯗꯣꯛꯄꯤꯕ ꯀꯔꯤ ꯀꯥꯏꯕꯒꯦ? ꯑꯃꯥꯏꯕ ꯀꯣꯛꯉꯥꯡ ꯃꯥꯒꯤ ꯑꯣꯖꯥꯒꯤ ꯃꯃꯤꯡꯗꯤ ꯍꯥꯏꯗꯣꯛꯇ꯭ꯔꯤ꯫ ꯑꯗꯨꯕꯨ ꯑꯋꯥꯕ ꯀꯌꯥꯗꯒꯤ ꯀꯣꯛꯅꯅꯕ ꯑꯁꯦꯡꯕꯗꯣ ꯍꯟꯗꯛꯇꯤ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯔꯛꯂꯤ꯫ ꯃꯌꯥꯏ ꯂꯩꯀꯥꯏꯒꯤ ꯂꯥꯏꯁꯪ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯃꯅꯤꯡ ꯊꯪꯕꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯇꯣꯝꯆꯧ ꯑꯗꯨꯅꯤ꯫ ꯃꯍꯥꯛꯅ ꯂꯩꯀꯥꯏ ꯑꯁꯤꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯍꯥꯠꯂꯒ ꯁꯤꯔꯤꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯐꯥꯖꯤꯜꯂꯒ ꯁꯅꯒꯤ ꯑꯁꯤꯅꯤ ꯈꯜꯂꯤꯕ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯃꯛ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯍꯧꯗꯨꯅ ꯑꯣꯖꯥ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯃꯍꯥꯛꯄꯨ ꯋꯥꯔꯛꯎ, ꯅꯠꯇ꯭ꯔꯕꯗꯤ ꯍꯦꯟꯅ ꯑꯋꯥꯕ ꯂꯥꯛꯀꯅꯤ꯫ ꯋꯥꯍꯩ ꯑꯁꯤ ꯍꯦꯛ ꯍꯥꯏꯕꯒ ꯏ ꯈꯦꯡꯒꯠꯂꯛꯄ ꯅꯍꯥ ꯃꯌꯥꯝ ꯑꯃꯅ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯇꯥꯅꯕ ꯄꯥꯎꯖꯦꯜ ꯄꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯇꯣꯞꯄ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯁꯨ ꯊꯣꯛꯅꯔꯛꯇꯨꯅ ꯑꯃꯥꯏꯕ ꯇꯣꯝꯆꯧꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯅꯔꯝꯃꯤ꯫ ꯃꯤꯌꯥꯝ ꯑꯗꯨꯅ ꯑꯃꯥꯏꯕ ꯇꯣꯝꯆꯧꯒꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯀꯟꯅ ꯀꯧꯔꯤ꯫ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯇꯣꯝꯆꯧꯗꯤ ꯇꯥꯔꯕꯁꯨ ꯊꯧꯁꯥꯗꯕꯒꯨꯝꯅ ꯂꯥꯏꯅꯤꯡꯊꯧ ꯀꯥꯗ ꯂꯥꯏ ꯁꯟꯅꯔꯤ꯫ ꯃꯥꯏꯕ ꯇꯣꯝꯆꯧꯒꯤ ꯃꯌꯨꯝ ꯑꯁꯦ ꯂꯥꯏꯅꯤꯡꯊꯧ ꯃꯄꯥꯟ ꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯂꯩꯃꯥꯡ ꯀꯌꯥꯒ ꯄꯨꯟꯕ ꯃꯔꯝ ꯑꯗꯨꯗꯒꯤ ꯌꯨꯝꯒꯤ ꯂꯥꯏꯅꯤꯡꯊꯧꯁꯨ ꯃꯄꯥꯟ ꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯃꯤꯌꯥꯝ ꯑꯗꯨꯅ ꯍꯟꯖꯤꯟ ꯀꯧꯔꯕꯗ ꯃꯉꯛ ꯀꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯃꯥꯏꯕ ꯇꯣꯝꯆꯧꯒꯤ ꯊꯣꯡ ꯑꯗꯨ ꯅꯝꯈꯥꯏꯔꯒ ꯏꯃꯨꯡꯗ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯃꯥꯏꯕ ꯇꯣꯝꯆꯧ ꯂꯥꯏꯅꯤꯡꯊꯧ ꯀꯥꯗ ꯂꯩꯕꯥꯛꯅ ꯁꯥꯕ ꯃꯤꯇꯝ 3 ꯃꯈꯥꯗ ꯊꯝꯂꯒ ꯂꯥꯏ ꯁꯥꯟꯅꯕꯒꯤ ꯐꯤꯚꯝ ꯑꯗꯣ ꯃꯤꯌꯥꯝ ꯑꯗꯨꯅ ꯎꯔꯝꯃꯤ꯫ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯃꯥꯏꯕ ꯇꯣꯝꯆꯧꯕꯨ ꯃꯄꯥꯟꯗ ꯂꯥꯛꯇꯅ ꯆꯤꯡꯊꯣꯔꯛꯂꯒ ꯋꯥꯔꯛꯄ ꯍꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯇꯣꯝꯆꯧ ꯊꯩꯗꯣꯛꯇꯨꯅ ꯑꯩꯅ ꯅꯠꯇꯦ ꯍꯥꯏꯅ ꯑꯗꯨꯃꯛ ꯈꯨꯝꯂꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯂꯩꯈꯤꯗꯕ ꯇꯥꯇꯣꯟ ꯑꯃꯗꯤ ꯑꯍꯟ ꯑꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯨꯅ ꯃꯥꯏꯕ ꯇꯣꯝꯆꯧ ꯑꯁꯦ ꯍꯥꯠꯂꯁꯤ ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯔꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯥꯏꯕ ꯇꯣꯝꯆꯧ ꯑꯗꯣ ꯂꯥꯟꯖꯔꯦ, ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯔꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯃꯥꯏꯕ ꯇꯣꯝꯆꯧꯕꯨ ꯐꯨꯕ ꯌꯥꯕ ꯐꯨꯗꯨꯅ ꯋꯥꯔꯛꯂꯝꯃꯤ꯫ ꯃꯤꯌꯥꯝ ꯑꯗꯨꯅ ꯐꯨꯕꯒꯤ ꯆꯩꯅꯥꯅ ꯃꯥꯏꯕ ꯇꯣꯝꯆꯧꯁꯨ ꯑꯔꯣꯏꯕ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯃꯥꯏꯕ ꯇꯣꯝꯆꯧ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯍꯥꯠꯈꯤꯕ ꯑꯁꯤꯗꯒꯤꯗꯤ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯑꯃꯨꯛ ꯍꯟꯅꯔꯛꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯥꯏꯕ ꯇꯣꯝꯆꯧꯅ ꯁꯥꯟꯅꯔꯝꯕ ꯑꯁꯤꯕ ꯊꯋꯥꯏ ꯃꯌꯥꯝ ꯑꯗꯣ ꯅꯍꯥ ꯑꯣꯏꯔꯤꯕ ꯑꯃꯥꯏꯕ ꯀꯣꯛꯉꯥꯡꯅ ꯑꯃꯨꯛ ꯁꯥꯟꯅꯔꯒ ꯃꯐꯝ ꯆꯥꯅ ꯊꯋꯥꯏ ꯃꯌꯥꯝ ꯑꯗꯨꯕꯨ ꯂꯩꯔꯝꯂꯦꯟꯗ ꯊꯥꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯂꯩꯀꯥꯏ ꯑꯌꯥꯝꯕꯗ ꯐꯠꯇꯕ ꯑꯀꯤꯕ ꯊꯧꯗꯣꯛ ꯊꯣꯛꯈꯤꯔꯝꯗꯦ꯫ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯍꯥꯟꯅꯒꯨꯝꯅ ꯑꯃꯨꯛ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯃꯉꯥꯟ ꯇꯣꯡꯕ꯭ꯔꯝꯅ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯏꯀꯣꯛ ꯅꯣꯅ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯔꯤ꯫